Arambai News Guwahati the Mitilongi Pau Tawi Singbu Ihan Han Maktada Chingangbam Sujitrani na Krumjari. Hosingasigi Samlapa Mariba Pausing Lobirase. Manipur Kang Kangdana COVID Amuk Tung Lakre, Chayola Magi Manungda COVID Lights Doroktina, Nasi Paubada Mui Nipumapan, COVID active oidi. Asumna COVID positive bagi masing Kangen Hingalak Padagi, Jackson Taurang Lokana the Mug Nasi, Chief Minister N. Birena Chairloduna, Health Official Singaloina, CM Secretariat Kananina Craig. Jeragasida Health Services Ki Director Dr. K. Razona, Official Weber Cherol Amathokuna, RIMS Hospital Amadi Jenims Hospital Anida, Tangai Fedana, Akanaba Pamung Sing Tamduna, COVID Narak Pasing, Lying Bigitabak Paikatnaba, Kangan Kresu, Haide. Panbayai, Hokiba Punkun Mariasida, Manipura, COVID ki Anova positive case, Mapan Punky, Amadi, Laitabadi, Amatayauki Day. Technopal District Manung Channa, Maiti Singna Kundaba, Kwatha Kunoda, Apikpa Angang Yauna, Mioy Kunrom, Arum Laihuna Nare, Hairi. Karani Mamang the Gay, Paktakana Kunasida, Hakjang Chikpanaba, Lokuba Amadi Laihuna Chingba, Laina Sina, Narake. Kwatha the Lariba Primary Health Sub Center, Amasida, Duty Tariba, Dr. Singh, Atuba Matam the Lakpinaba, Apamasigi Kunja Singna, Wakalakle. Tupulgi Chingning Kaikibum Pum Adudagi ngasi Mangani Suba Numita Hakjang Maria Masu Nona Punkibaga Lonana Apun Balaki the Bagimasing Niputaret Sukre. Minister Awangbo Numaina Tiba Pangdriba Pumzin Kiba Hakjang Sing Suna Hek Pangdriba Fauba Rescue Operation Maka Chatakigani Haina ngasi Rescue Operation came the Laduna Victim or Imung Manungamadi Rescue Operation the Sarugiari Basing Haktena Unaduna Wari Sanabada Pongtoklam K. Tupulgi Maram Chingling Kaibada Laikidraba Amadi Asogapan Nang Horabasingi Mafamda Apunba Kaitel Sinai Bilup Axil Kanglay Pakna Tamoy Shokna Nungaitaba Fondorok Bagaloina Ngai Hak Laitana Chingling Kaibagi Tokdok Toktanaba Mangzonana Tung Koiba Jackson Torang Lokatpio Geologist Kaya Neklaga Manipur Lariba Chinglon Kaya Yauna Tampaki Mapam Singasi Paktaknana Lainung Survey Report Ama Mangzonana Lokat Hanba Chumgani Hainasu Lubasigi Secretary General Kontozam Prava Devina Tadorokpa Chirol Amana Pongdorakle. Nakalamaramda Assamgi Morigao District Manung Channa Lahori Gata Ngasisu Tupulgi Tokdok Tokpam Dagi Kunja Anigi Hakjang Purakre. Kunja Anigi Hakjanga Konana Hinghoba Karasu Minister Pius Hazarika Galoinana Tupuldagi Guwahati Airport Thunglake. Hakjang Atesu Laki Gadaba Lairi. Ngarang Nungsijaraba Kunja Mari Amuktada Kungang Amada Poloi Krabagi Matung Ngasisu Nungsija Kraba Kunja Ani Masak Pauba Kangmangam the Bagi Pibamda Kunja Singna Yamnamak Nungaitana Tengtha Naoina Poloiki. Ngasi Dhanamandri University Amadi Intellectual Forum of North East na Punasinduna Professor N. Rajmohan na Ibalairik Mary Curie JN Manipur Dance Academy da Rajya Sabhagi MP Iningtho Leisemba Sananjawna Athoiba Lengbirakpa Oiduna Pongkre. Manipuri Saite Parisaki President Longjam Jaychandrana Preside Tauki Amadi Dance Academy Asigi Director Pukrambam Bilasna Akhanaba Lengbirakpa Oiki. Lairiki Maramda Dr. N. Pramodinina Nainaki. Anisuba session da Khananaina ba Amasu Professor Nahakpam Aruna Professor Tomba CH Ibohalna panel member Oina Pangthoke. Saknaraba Ahiba Iken Khorizam Statesman Mutum Upendra Critic RK Gunachandra Amadi L Momona Chingba Ngasigi Thoromasida Sarukyake. Ngasi Manipurgi Governor Lagane Sanna Rajbhavan Complex Manungda Official Staff Singi Marimata Laglaga Leibaya Mithunglen Sanglen Amasanga Kre Mamangda Rajbhavanda Jim Sanapam Amadi Angang Singi Sanapam Children Park Amasu Governor Sigi Meeting Makada Sakibane Kangpokpi Kendragi Ward Number Nipan de Leibe Nengne Hat Chongloigi Imungasi Hingbada Kahina Ware Haiba Pau Pangbudagi Nasi Wangzing Bazaar Handloom and Handicraft Weavers Cooperative Society Tara Taruk Subamapo Kumonga Marilina Society Asigi Secretary Sobita Maibamna Lupali Singh Taragaloyana No the Changrabaya Draba Cheng Thau Tum Aluamadi Ate Achatak Singh Tengbangduna Imungasigi Awabada Saruk Yakre Kongcharaduda Social Worker Salam Birla KK Wahengbam Rakesh Naurem Kundrakpam Kamla Salam Ongbi Bazani Prailatpam Devikarani Amadi Manikanta Mutumna Chingbasu Saruk Yaki
amadi khongchada sigi manung channa u thasi u hinghansi haiba paujel puraduna kangpokpi gi chingmaida upal sing tharamkhi hauzik Mizoram gi pauda Mizoram gi Pachunga University College na handak Arts Science Commerce amadi Management Department kulhumdoi gi khuthangda undergraduate coursing hangdokre University asina Mizo Philosophy Life Science Geophysics amadi Statistical Mathematics ta postgraduate course hangli asida sunatana Life Science ta PhD course hangkhre Pachunga University College asi ISO clarification amadi DVT Star College kaloina NAC A+ accredited college amani NIRF ranking da chama subna amadagina chama ga yankai fawba ranking manungda lariba college amani Hauzik atopa pausing da Maharashtra ki Chief Minister Eknath Shinde na luchingba BJP Shinde khutpuna party ahum na semba Maharashtra Vikas Agri MVA lengaktagi vote humpumanga hena phangduna Maharashtra Assembly da floor test mai pakre khut thangatnabada BJP Shinde faction na vote chamaga humpumari phangkhe aduga MVA na marfutara mapan khaktamak phangkhe Nagalambarom da Sivsena MLA ani habdi Sanjay Bangar amadi Syam Sundar Sindena Sinde faction da changlakhibaga loinana Rebel Group asigi MLA masing asidi niphuma thoi sukre Samajwadi Party gi Abu Ajmi amadi se Rai Sheikh loinana Aimim gi Saha Tariq Anwardi vote thadabada lakhide Congress ki yauna MLA tarani thoi muk thengna lakpadagi floor test ta yahon khidabadagi MVA gi pangalsu ngasidi yamnamak hanthakhi DMK gi luchingwa A Rajana Mahusa gi lai lanthokladuna habadi divide India haiba kholawama ngasi lawrakre aikhoibu tonganba Tamil Nadu oina tahannaba hotna hanbigano barrier na tonganba Tamil Nadu ama pamlamkhi maki lambi aduda aikhoibu tangai fadana chathanaba hotna biganu haraduna autonomous state tanbagi aikhoigi khongjang hanba lairoi haina DMK gi luchingba A Rajana yamnamak chet naningai oiba wafam ama ngasi lawrakhi Supreme Court ki Justice JB Pardiwalana suspend taukraba BJP luchingbi Nupur Sharmagi wakat court asina hearing chatharingai bench na thamkiba wafam adugi matung social media gi platform singda yamnamak kanna public na nainarakhiba adugi matangda kanna pendaba phongdorakle ngarang nomaizing numita justice asina haiki madudi social media si tangkhai achumba amadi information tangkhai khangba mioising loidana rule of law evidence judicial process amadi limitation sing khangdaba singna chalaiduna leire su hairake aina kari khali haibadugi mahutta social media na kari khali bage haibaduda judge singna khanthaba taragadi tamthiraba scenario ama lakani hainasu justice asina makhatana pendaba phongdorakhe yamnamak nangningai oina haukiba thangja numit Kevin crew amadi staff leitabadagi India sinmathungna Indigo gi flight chamapan delay oikre ngarang nomaizing numit fawda airlines asina staff watpagi awaba makhatana mayoknakhi phibam asida DGCA na yamnamakkanna pendabaga loinana leibak sinmathungna asuk chauna flight thenghaliba sigi maram piraknaba airlines asida hairakre panba yai nongmada leibak asida Indigo na operate toriba asi chaurakna flight 1,000 mukne China gi Anhui province ta COVID case amuk hengalakle haukiba pung kunmari asida anoba case chaniga marfutaret phangkibaga loinana hauzik phawda COVID case puna 1,000 hena phangkre province asigi mioi million 1.8 hena lockdown gi makhada leiri COVID test tawbagi natana nagrik sing yumdagi mapan thokhandri Anhui hauzik complete lockdown da leiribane Thailand na narcotic list agi ganja na chingbalook thokhiba sina atai leibak singdagi warning lakre malengmi mafam kaya da ganja sizinaba natraga pubasi illegal oiba maramna Thailand changbaga cheksinaba makhoigi lam koiba singda hairakre maroina Singapore amasung China na makhoigi nagrik singda mapan leibak ta chatpa matamda ganja bo any form da sizinadaba akanba warning pirakle Sri Lanka da thau phangnadabagi awaba amukta thoktriba moongda hengalakle
Thau sizinaba hanthanduna thau phangnadabagi awaba mayoknanabagidamag Sri Lanka gi Education Ministry na government amadi state approved private school singi oina ngasi July 3 dagina numit 8 ni gi oina holiday week laukthokre mathangi vacation gi matamda school singna syllabus cover tawnanaba hotnagani su hairakhi ningsing bayai hauki bajun tarani pandasu chayolamagi oina school sing thingjin khibane Aroibada ngasigi tentakpa maroiba pau khara Haukiba pung kunmari asida Assam da COVID ki case humbudra mari phangkhre Assam gi AIUDF ki chief Badruddin Azbal na Assam gi lariba Muslim kanglupta lakliba Eid ki matam asida san kaktanaba haijarakle Congress amadi AIUDF jingkhainaba leptri Bhupen Borana Pradesh Congress ki president oiba makhai Congress ka alliance tawroi Congress ti hojik big zero ni haina Azmal na hairakle Assam da athingba kaya leina Assam na oil plum plantation gi damak Patanjali ga chukti tawnakre Transfer tawrabagi matung anoba duty da join tawdabagi damak Assam da APS officer ani thabaktagi suspend tawkhre Nahawariba Assamese actor Kishore Das matam sangna cancer ga mayok naduna laklabagi matung hokiba thangja numit laikhidre adubu cancer na aduna Chennai da laying lingai covid number moiduna mahak laikhidabane Pokpa tangariba angang dagi horaga chahi taruk fawbagi manungda leiba angang sing Aadhaar enrollment kidamak ICDS project makhada Social Welfare Department nasin langduna Janmastan Club Hall Kaisam Thong Moirang Ningthong Leirakta pangthokre areas da punna angang humphuma thoi Aadhaar gidamak enroll tawkhe Manipur da ahan boina angang singi numidang da OPD legadaba Angel Children Hospital and Vaccination Center Uripok Kendragi MLA KH Raghumani na Uripok ta hangdokre Tripura gi CM Manik Sahana Rajya Sabha gi phamdagi resign tawkre lagliba July 9 da MLA oina washak lauragane Ngarang Mumbai gi Geo World Convention Center da pangthokiba thorom amada Karnataka gi Sini Shettina Femina Miss India World English Ingani Kunithoi gi luhup upkre Rajasthan gi Ruval Shekhawat amadi Uttar Pradesh gi Sinata Chauhana mathang sitna ani shuba amadi ahum suba position laukhe Green Energy na run toba India gi ahanba airport Delhi airport na oikre Delhi lengak na MLA singi tolop double oihnabagi same saba pumba loikre Canada gi Rock Legend chahi humbudrani pan suraba Randy Bachman na chahi nipu mangagi matungda mahaki mangkraba guitar amuk phangba ngamjakre mahaki guitar asi mahaki di magic guitar ni hairaduna haingamdana nungaiba phongdorakhi guitar asi Toronto gi hotel amadagi mangkhibani aduga phangkhibana Japan dagi phangkhi Uber na yamnamak wangna bhara lobadagi Mumbai gi passenger ma pungangakre Kilometer yang kai muktang lapa mahaki mayum yongna lakpagi damak lupa lising ahum hena bara hairakhe. Gawa yongna flight ta paibana Uber tongduna mahaki mayum chatpadagi hena hongi haina passenger sena tweet tawrakhe. Bhutan na ihan hanboy na nan sing dharmagi oiba phamda hapkre. Mikhal da chawna France ki president Macron na mahakpu yadaba sing themnanabagi pandamda cabinet reshuffle tawkre. Sydney na ising ichaw mayok narakliba si ngasi humni surakle miyoi lising kuntra hena mayum kai thadokuna safagadaba mafam singda chatnakhi sarasida hoki bachahi ama makhaya sigi manungda handaki asina marirak suba ising ichaw oire Denmark tasu mass shooting gi thong amuk chatharakle Copenhagen mall shooting da ahum lekhidre ahum amana phibam thina sokhi Bangladesh asu haukiba thamari asida covid na sibagi masing ngasina khwaidigi wangkhre haukiba pung kunmari asida miyoi 12 leikhide Macau dasu anoba covid case hengalakpadagi paktakna na covid test tawba haukhre Egypt ta sakna attack tawbadagi tourist nupi ahum leikhidaba dugi matungdagi Red Sea coast ki samudra torban sing authority na thingjenkhre Ohio gi police officer na khulai paidaba black ama kaptuna hathibagi video police na release tawkiba matungdagi masi America da kanglup masen naibagi mihat amuk horakpani hairaduna Ohio da achoba rally ama chatkre Afghanistan da mamang cheola yuhar haba du da punba leikhidabagi masing lising tarani pan yore haina Taliban lengak na revise tawrakle
Google na US ta abortion gi damak clinic chatpagi oina locating history data delete tawragani amade Iran na oil market ta Russia ga lamba tawnaraduna China gumba thau yamna leibak singda ahongba mamalda thau thadoknaba kanna honarakle ngasiga na Arambai news Guwahati da Maitilon gi pau sandok jaba matang installation jawaga loinana tabiriba singbo amkaso hanna khurumjari